ai lang ina ai lang ai matung dam tau jar ina gi thong ni khang da me ai shoi ina ni ho ni khal mu da me ai shoi ai matung dam tau jar thauba ming si nang khangdaba gum tawine thauba gi mapamda ngakpi ba haibadumadi imana taibang panchida thabirakpa matamda yauramdre ngakpi ba haitaba aigi famda lan bulalak labadi pirakpa chairak khudimak nasane yana lokjaba tabani ai gi thawai sai kan yo ai matung dam tau jar Thoisna How? ngai khuo kaigino ai hondo ma chakhrei du ba Masidi chakre henjilaktana class ta uibada yadre ta ibo ojama ki sakta magne hainadabna loire as sar sawi class adu nungari dubu aidi magi lecture se taba yam nungai as aidi lerika se kokta gamta changdreda phone da akhoi dam chaga wari chikhanabduna hela nungai nangama chaba thakpa koiba langba phone wari sanaba yam pami ko aduna chaba ya doksunate sina phatro nupi ekhoidi nupa phaba yenga ko yam panthok khara loire moina dum thaksa dui leire akhoi dam chagi imung dusu adum aring bane as kana de lause coffee dum thaus lao tamo coffee ni khata sen pai ba moisa midi usel ama sel pai haiduna ngaujaw thekpa miusitaba karemdaba makhoi gi hauna bini noidam cha da su tawdra jo he adumaina ga tawba mi nate mi gyan ta garjani wa pak na ngang de ing tape sajada kamba chatte wanga ga basina de maroi batu da ngange yam leme atei singa amata mana de mangonda yamna top top gunna ma yauri mandu atopasna ubangam drabasu mayik sing naina ubangame ho khangjare yare sai thabira nukhit mi uba yadaba phuna geta tawraga leiba a gunda thobagi manaw pan haidaine aduna duma sak takle noi saida kayam pharamne haise mayamba phatte mayamba gundane na manaw nu pasu pharamaroi sinine adudi masana tabani kaino mayamna ikhang khangna dana lairabane gunda number 1 thobagi manaw panabu kayam phaduino adugi midudaneba nangna ningoloibi akhoigi amutang phangba thamoisa mangonde pithoiba thauba phatte gundani haise aisu khange adubu mayambagi machin mason amata ngasi phawba aini yengbada magi mafamda amata udri adunane aina mayamga manadaba gun ama mangonde yawi haise
ꯑꯁꯤꯗ ꯂꯥꯛꯏꯕ ꯆꯤꯡꯈꯩꯁꯤꯔꯣ? ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯖꯒꯦ ꯇꯧꯕꯁꯦ ꯑꯁꯤꯒꯤ ꯀꯣꯛꯆꯥꯛꯁꯦ ꯑꯃꯨꯛ ꯎꯗꯧꯔꯦ ꯇꯧꯔꯤꯁꯦ ꯄꯤꯔꯕꯅꯤ ꯑꯋꯣꯏꯕ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯆꯥꯅꯤꯡꯕ ꯑꯣꯔꯗꯔ ꯇꯧꯔꯣ ꯀꯩꯅꯣ. ꯈꯥꯔꯦ ꯑꯋꯣꯏꯕ ꯇꯥꯃꯣ ꯆꯤꯡꯈꯩ ꯌꯥꯔꯅꯤ. ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯤ ꯃꯌꯥꯝ ꯆꯥꯔꯦ. ꯑꯗꯨꯅ ꯅꯣꯏꯅ ꯆꯥꯕꯅꯤꯗꯅ. ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯅ ꯂꯩꯗꯧꯕ. ꯍꯦꯟꯊꯣꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯕꯒ ꯁꯨꯝ ꯂꯩꯊꯣꯏꯁꯦ? ꯑꯩꯁꯤꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ. ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯤꯜꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯛꯇꯦ. ꯈꯜꯂꯨ, ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯨ. ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯀꯌꯥꯅꯤ ꯑꯩꯕꯨ ꯇꯥꯟꯅꯔꯛꯏꯁꯦ. ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯤꯡꯈꯩꯒꯤ ꯆꯤꯜꯗꯒꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯁꯦ ꯅꯪ ꯈꯛꯇꯅꯤ. ꯑꯩꯒꯤꯗꯤ ꯅꯪꯅ ꯌꯥꯔꯦ ꯂꯧꯅꯤ, ꯌꯥꯗ꯭ꯔꯦ ꯂꯧꯅꯤ. ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯦ. ꯅꯨꯄꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯊꯣꯏ ꯆꯠꯁꯤꯂꯣ. ꯐꯩ. ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ나 ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯉꯁꯤ ꯐꯥꯎꯕꯗ ꯆꯤꯡꯈꯩꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯇꯗ ꯅꯣꯟꯖꯈꯤꯗ꯭ꯔꯤ. ꯑꯗꯨꯛ ꯍꯥꯏꯖꯐꯝ ꯊꯣꯛꯄꯒꯤ ꯑꯩꯁꯨ ꯍꯥꯏꯔꯒ ꯌꯦꯡꯉꯦꯗꯅ. ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯇꯥꯔꯦꯗꯅ. ꯀꯔꯤ ꯃꯃꯥꯏ ꯄꯥꯟꯕꯖꯥꯠꯅꯣꯅꯦ? ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯁꯦꯟ ꯈꯔꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯦꯛꯇ ꯌꯥꯕꯗꯧꯅ. ꯑꯗꯨꯅꯤ ꯍꯥꯏꯁꯦ. ꯃꯥꯅ ꯁꯦꯟ ꯄꯥꯏꯗꯨꯕꯨ ꯑꯩꯈꯣꯏ ꯗꯥꯝ ꯆꯥꯗ ꯐꯤꯟꯕ ꯆꯥꯂꯣ. ꯏꯃꯥ! ꯍꯦ! ꯅꯃꯤꯠꯇꯨ ꯀꯥꯏꯗ ꯌꯦꯡꯒꯦ? ꯍꯦꯟꯊꯣꯏ ꯌꯥꯔꯦꯁꯦ. ꯑꯁ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯀꯩꯒꯤ ꯁꯣꯏꯕ? ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯅꯤꯡꯉꯗꯤ. ꯃꯥ ꯍꯦꯟꯊꯣꯏ ꯌꯥꯔꯦꯁꯦ. ꯆꯠꯁꯤ ꯂꯥꯎꯁꯦ. ꯀꯔꯤ ꯌꯦꯡꯗꯅ ꯑꯗꯨ ꯎꯁꯤꯠꯇ꯭ꯔꯤꯅꯣ? ꯅꯁꯥꯒꯤ ꯐꯤꯕꯝꯗꯨꯒ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯅꯤꯡꯉꯗꯤ ꯈꯨꯄꯥꯛ ꯆꯥꯕ ꯇꯥꯕꯅꯦ. ꯍꯦꯟꯊꯣꯏ ꯆꯠꯁꯤ ꯂꯥꯎꯁꯦ. ꯌꯥꯔꯦꯁꯦ. ꯃꯤꯅ ꯎꯔ ꯐꯖꯗꯦꯕ. ꯑꯁ Sir, Minister के फोन और माले. ꯍꯜꯂꯣ, ꯃꯤꯅꯤꯁꯇꯔ ꯁꯥꯔ. ꯑꯩꯒꯤ ꯁꯤꯌꯥꯔꯗꯨꯗꯤ ꯀꯝꯗꯧꯕ? ꯑꯩꯅ ꯈꯪꯅ ꯑꯉꯥꯡ ꯊꯥꯖꯈ꯭ꯔꯕꯅꯤ. ꯋꯥꯛ ꯑꯣꯔꯗꯔꯗꯨꯁꯨ ꯄꯤꯈ꯭ꯔꯕꯅꯤ. ꯍꯟꯗꯛ ꯄꯥꯛꯊꯣꯛꯂꯤꯕ ꯂꯝꯕꯤꯁꯤꯒꯤ ꯋꯥꯛ ꯑꯣꯔꯗꯔ ꯁꯥꯔꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯕꯒꯤꯗꯃꯛ ꯁꯥꯔꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯅꯪꯅ ꯄꯤꯈ꯭ꯔꯤꯗꯨꯕꯨ ꯀꯌꯥꯅꯣꯅꯦ? ꯁꯥꯔ, ꯑꯉꯥꯡꯕ 25 ꯈꯛꯇꯅꯤꯗ. ꯑꯗꯨꯅ ꯂꯣꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯁꯤꯗꯁꯨ ꯅꯠꯇꯦ. ꯋꯥꯠꯂꯤ. ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯒꯤꯗꯨꯅ ꯀꯝꯗꯧꯕ? ꯁꯥꯔꯒꯤ ꯋꯥꯛ ꯑꯣꯔꯗꯔꯗꯨꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ. ꯋꯥꯛ ꯑꯣꯔꯗꯔꯕꯨꯗꯤ ꯁꯣꯏꯔꯣꯏꯅꯦ. ꯑꯩꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯐꯪꯉꯤꯕꯁꯦ ꯅꯪꯒꯤ ꯃꯄꯥꯟ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤꯅꯦ ꯊꯧꯕ. ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯑꯩꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯐꯪꯉꯤꯕꯅꯤ. ꯁꯥꯔ ꯂꯩꯖꯕꯒꯤꯗꯃꯛ ꯑꯩꯁꯨ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ. ꯑꯗꯨꯒ ꯍꯟꯗꯛ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄ ꯑꯁꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯑꯃꯠꯇ ꯇꯥꯔꯣꯏ. ꯑꯩꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯍꯜꯂꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ. ꯐꯔꯦ ꯁꯥꯔ, ꯃꯇꯨꯡ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ. ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯣꯊꯥꯔꯁꯤ.
matam matamgi sarkar khudima aigi khubam nungchida thamgani Manipur sida aingondagi henba kanasu leibi yaroi Henthoi, yarese. As. Music do you know this? I show you. Kay gisoy ba? Music do you know this? Bidu karen tani nga. Ma. Karisu mara laijatraba accident masadu magi aina pubi khebadu ai ye soibani ai soi kramale ngaki asawa phathau da base ai ye soibani ai yam ningamaktre Now, kay lere. Tamo, sak sadri ba? Sadri ye. Chathok biro. Char dong ne. Nang bu kay haninge. Tamo da phone tarok lisibo. Tamo, ay op leire. Week shima ayim da leige. Now, madu yade ko. Adugi saruk. Holiday manung do phore tu tawjo. Tamo, Europe kine phaja mafamsing do adu yengujo. Now, nang mu yumda thokningabrane. thokninge tamo. Phare phare. Adudine nang numit tare ni gi oina yumda tholo.
ꯍꯩ ꯑꯗꯨꯒ ꯅꯪ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯄꯪꯆꯠꯇ ꯆꯠꯄ ꯂꯥꯡꯐꯥꯡ ꯆꯠꯄꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯇꯉꯥꯏ ꯐꯗꯅ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯅꯪ ꯁꯦꯟꯅꯅꯕ ꯇꯤꯝ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ ꯍꯣꯏ ꯇꯥꯃꯣ ꯃꯇꯝ ꯆꯨꯞꯄꯗ ꯅꯪ ꯃꯣꯏꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯣꯏ ꯇꯥꯃꯣ ꯐꯔꯦ ꯐꯔꯦ ꯊꯝꯖꯔꯣ ꯅꯊꯧ ꯇꯧꯖꯔꯣ ꯙꯝꯆꯥꯅꯤꯅꯦ ꯍꯜꯂꯣ ꯙꯝꯆꯥ ꯊꯣꯏ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯌꯨꯔꯣ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯩ ꯀꯃꯤꯡ ꯋꯤꯛꯁꯤꯗ ꯊꯣꯛꯂꯛꯑꯅꯤ ꯑꯌꯥ ꯑꯁꯦꯡꯕ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯅꯣꯏ ꯇꯥꯃꯣꯅꯕꯨ ꯌꯥꯔꯕꯣ ꯌꯥꯗꯗꯤ ꯀꯩꯅꯣ ꯑꯩꯁꯦ ꯃꯥꯏ ꯃꯅꯥꯎꯄꯥꯅꯤ ꯑꯗꯣ ꯙꯝꯆꯥ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯣꯏ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛꯅꯦ ꯊꯣꯏ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯠꯄ ꯇꯨꯞꯄꯁꯦ ꯃꯥꯒꯤ ꯃꯊꯧꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯙꯝꯆꯥꯁꯦ ꯀꯩꯁꯨ ꯐꯖꯐꯝ ꯂꯩꯇꯦ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ ꯊꯣꯏ ꯇꯥꯃꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯤꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯕ ꯑꯩꯅ ꯙꯝꯆꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯑꯗꯨꯅꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯦꯞꯂꯤꯁꯤꯗꯤ ꯁꯤꯗꯩꯗꯤ ꯑꯩꯁꯦ ꯅꯅꯥꯛꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯑꯔꯣꯏ ꯍꯣ ꯑꯃꯨꯛꯇ ꯌꯧꯔꯛꯈꯣ ꯍꯥꯟꯅ ꯑꯗꯨꯒ ꯇꯞꯅ ꯈꯟꯅꯔꯁꯤ ꯁꯤ ꯌꯧꯔꯒ ꯑꯃꯨꯛ ꯅꯌꯥꯝꯕ ꯀꯣꯛ ꯆꯥꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯒ ꯍꯥꯏꯔꯛꯑꯗꯤ ꯊꯣꯏ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯊꯣꯏ ꯐꯔꯦꯁꯦ ꯅꯪꯕꯨ उरꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯙꯝꯆꯥ ꯅꯪ ꯑꯩ ꯎꯅꯤꯡꯕ꯭ꯔꯣ उनिंगदी कहीं अखोनी उनरक्तिसे याम कुइरे ꯙꯝꯆꯥ फरे आई थमगेको ngauसननो गुड नाइट ꯙꯝꯆꯥ ꯙꯝꯆꯥꯗꯣ ꯆꯌꯣꯜ ꯑꯃ ꯂꯩꯔ ꯊꯣꯛꯂꯛꯑꯅꯤꯌꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯑꯣꯏꯔꯦꯀꯣ ꯅꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯧꯕ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯣꯕ ꯑꯩ ꯑꯦꯂꯔꯖꯤ ꯇꯧꯋꯦꯕ ꯍꯥꯍꯥꯌꯣ ꯈꯤꯇꯪ ꯉꯥꯏꯔꯦ ꯅꯪꯅ ꯍꯦꯟꯈꯤꯗꯧꯕ ꯅꯣꯏ ꯙꯝꯆꯥꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯆꯌꯣꯜ ꯑꯃ ꯂꯩꯔ ꯂꯥꯛꯀꯅꯤꯌꯦ ꯅꯣꯏ ꯙꯝꯆꯥ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯑꯩ ꯌꯨꯝꯗ ꯂꯩꯔꯣꯏꯒꯦ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯗꯧ ꯃꯥꯜꯂꯦ ꯉꯥꯏꯈꯣꯁꯦ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯁꯨ ꯅꯨꯄꯥ ꯑꯃ ꯀꯣꯏꯁꯤꯜꯂꯣꯗꯅ ꯊꯣꯏ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦꯔꯥ ꯐꯩ ꯐꯩ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯒꯤ ꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯕ ꯇꯥꯔꯦ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯍꯧꯖꯤꯛꯇ ꯑꯦꯂꯔꯖꯤ ꯇꯧꯋꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯑꯩꯅ ꯍꯦꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯂꯣꯏꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯃꯨꯛꯇꯪ ꯄꯥꯝꯈꯤꯕ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛꯇꯨꯗꯤꯅꯦ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯇꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯇꯥꯎ ꯍꯣꯏꯅꯦ
ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯇꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯁꯦ ꯍꯥ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯅ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯕ ꯌꯥꯗꯕ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯖꯐꯝ ꯊꯣꯛꯄꯒꯤ ꯑꯩꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯁꯥꯅ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ ꯆꯤꯡꯈꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯇꯥꯛꯀꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯍꯦꯟꯊꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯡꯉꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯗꯣꯟꯠ ꯋꯥꯔꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯆꯤꯡꯈꯩꯅ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕꯤ ꯇꯥꯃꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯃꯗꯨ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯃꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯔꯛꯑꯅꯤ ꯑꯩꯅ ꯍꯥꯏꯕ ꯄ꯭ꯂꯥꯟꯗꯣ ꯁꯣꯏꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯄꯤꯈꯤꯕ ꯒꯨꯂꯤꯗꯣ ꯐꯨꯔꯤꯠ ꯑꯁꯪꯕꯤ ꯂꯤꯠꯄꯤꯗꯨꯒꯤ ꯒ꯭ꯂꯥꯁꯇ ꯍꯥꯄꯛꯀꯗꯕ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯇꯥꯃꯣꯒꯤ ꯈꯪꯅ ꯑꯩꯅ ꯇꯧꯔꯛꯀꯅꯤ ꯍꯦꯟꯊꯣꯏ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯃꯔꯣꯏ